Siga last 5 digit hapo hairaga natra 4 digit hapo haira register tawkrani now aduda Gpay sina aigi account si access lairabane sima laire habadi mi kudingma adum taw haibni na tawre but aduda akogi understand tawgodoba pot se aina maduda aigi data se aigi UPI app sida loi pitho opane. So first advice aigi public ta aina tawning badi moi na bank account lairiba masa gi bank amamam da account lairamgani moi gi su moi gi UPI app loi leijabani aduda moi register tawraga adu seasoner su yai. Now si hai ri se kari gi no haiba kanda akhoi gi UPI si transaction ama fail hoiba natraga complain aba leiba kanda aina contact tawduise moi gi Gpay gi customer care dani adagi Gpay gi customer care da natraga phonepay gi customer care da complain to bokanda moina hairak tuise noi gi account leiba bank ta satlo hairakani account leiba bank ta satpa sitati bank to di magi account se Gpay dagi kapagi authority pi gramina bank sina di thingba yaroi aina kapa kanda bank to de paisa khata ne ba chakrise adu chakhiba kanda third party habidi magi beneficiary branch to da changi doine ba now paisa je marak ta chapkhiba kanda sidi bank ki account da natraga bank ki magi server da leiba paisa natie Gpay gi magi keno sida chakhrani now akoi na kwaidagi problem faced customer na tawri se kem nate any sigumba UPI app sigi office samta leite moiji only through contact center or email moi phangani ba aduna sigumba thokpa kanji issue lakpa kanji da aina public ta suggest tawningi di complaint je mai magi app ta tawdragasu hoi magi direct bank ki keno waragadi moina entertain tawragani adu natrati NPCI ki website ta complaint je tawbiyo adu idi magi settlement sisu thugani number 1 number 2 mana bank ta complaint tawdasu yare magi app ki ID Gpay phonepay whatever UPI app hoi basu moisu complaint tawdasu yare NPCI na dum thagrani adu sigi basic understanding je khoi public mayam na khangbam darkar hoi complaint je NPCI ki portal do hoina tawbusina hena kanai haibse yamna ngai jauja adu makha tar pi ja hoje khoine nei na sakriba khoi gi digital arrest scam matang da UPI fraud aduga ahum su da laksaning ba jauja khoi gi ATM cloning fraud hai ba jing matang da laksa jauja